Nagamapal CRPF bomb attack to Senai Haiba National Identity Protection Council NIPCO की President Yauna Miyoi Tarok Nongma के कोनन Imphal West Police na fagat kre Imphal More amasung Imphal Tamelong paigadaba Manipur Heli Service ngasi ayok Imphal International Airport gi Chief Minister Nongthom Birena haudokre Manipur yaun India ki tongan case kaya CBI ne ticket pada matam sangbagi asoba maram Congress Party na khut thingjin badagi oiram le haina BJP man Pradesh na maral sirakle Manipur State Human Rights Commission ge Siamen Khaidem Manil Singba team amana Sajiwa jail laiba Manipur Central Jail gi phibam yengsen kre amadi bandi sing unaduna wari sanakre Amasung verification loiraba edit college maribo November 15 fabagi manungda full-fledged government college oyanbio haina for government edit college teachers association na taksilakli Mayam kurumjari adom yengbiri basi impact news ni ay taklamam siam kanan hauze pungza si phawbagi maruba pausing miyam da pizari Nagamapal thokiba CRPF the bomb attack tokibagi thaudokta Senai Haiba National Identity Protection Council NIPCO gi President Yauna Miyoi Tarok Nongmai ke konana Imphal West Police na fagat kre Police na fagalaba miyoi sing asigi manungda Nagamapal bomb pokai hanbada Senai Haiba UNLF ki kada milan namadi hana PL yaurumani Haiba Khaidem Sana Singh sahi nipunitoi apobagi maming case Babu Singh Nongren Maning Laikai dagi hauzikna Nagamapal lamabam Laikai da laibasu yauri Police ki report ki matung ina Nagamapal gi bomb pokayan badu Khaidem Sanana thaurakpa tuhila da tonglakpa milanna langsilamani hairi Nakalamoramda Imphal West ki Additional ASP Operation Thoksom Krishna Tombi na lusingba Imphal West ki SDPO Yumnam Zoiras City Police amasung Imphal Police Station gi Officer in charge yauba team amana bomb pokhaiba thaudok asiga mari lenana kaisampat lairemi manakta leiba NIPCO gi office ngasi red sathakre computer gi hard disk yaun office ki polam kaya police na seize taukre NIPCO gi president Oinam Premjit saini punitoi apobagi mamingna laikhidraba Oinam Ibom Samadi maki loinabi Oinam Ongbi Pinky ngarang October 19 gi numidangda Bishnupur district manung sana laiba Yumnam Laikai da laiba masagi mayumdagi fagat kibani makoi anidagi lainungda fumdana thamlamba 9mm gi pistol ahum amadi kapu yari ba maru kharasu fagat kre bomb pokahen ba thaudokka mari lenana Imphal West Police na NIPCO gi Publicity Secretary Sahaudin UNLF ke kada Laisur Rakesh alias Thongamba alias Angangsa alias Biswanath Kuman alias London Maitei sahi kuntramari apobagi mamingna El Ibo Pisak ngai khong maning laikai da laiba asisu police na fagat kre panbe yaba amana thas ki kongi nimidang pung taru kharelakpa adwaida Nagamapal da CRPF ki truck amada bomb attack tawbada CRPF personnel amal laikhidabani aduga personnel amana sokibani National Identity Protection Council NIPCO ki President O Premjit amadi Secretary Organization Sahabadin Sesaba aina yadaba thabak tawrami haiduna ngarang police na faki badu NIPCO gi thabak tharum singa karisumari lenadi haina NIPCO gi sirulamana haire loinana NIPCO gi Executive Council gi oiba emergency mifama mangasi pangthoktuna NIPCO gi Vice President ki thau puriba TS Maniarna Acting President amasung Secretary General na Secretary Organization ki thaudang punamak punaba mata oina waret lauri haina Serulamana baka tarakli Imphal More Imphal amasung Imphal Tamelong Imphal paigadaba Manipur Health Service ngasi ayok Imphal International Airport Chief Minister Nongthom Birena haudokre loinana Manipur ki sanaru singna asopan thorakpada mapalamda satrabasu yanaba sports medicine atubada Regional Institute of Medical Sciences RIMS da hangdok naba center na ayaba pirakle haina Chief Minister na fongdokre
Ministry of Home Affairs ki makhada Manipur Transport Department amadi SAC Aviation Private Limited na sinduna pangthokiba heli service haudoba ki thoramda Chief Minister na Paumi Singh da makhata na phongdorakpada Manipur gi Singh district Singh da laidiba senior citizen Singh amasung khudak ki oiba anaba Singh na sathok sasin tawbada hena khudong sanaba Manipur heli service haudokibane makhata na Ukhrul Sanapati amadi Susampu dasu heli service haundna thaurang laire Laingaka Pawan Hanska Yanaba Amagi Matung ina state asigi mafam amada mathau tarabadi heli service yawhanabagi thaurangsu paikat lihaina phongdorakli loinana state asigi singi manung hanjin na leiba mioi singda anaba layeng bada hena kodong saba pinaraba center na ayaba pirakiba EI ambulance service su tha ama makai gi manungda haunaba plan tauri haina Chief Minister na phongdoki interior part of the state. Say that akwai tungbang amine akwai impal the capital the sapang amine ngamdene anaya ayek ama lakpakan da akwai yengsen bina ba leite ne na leiramba complaints do madu maro in a mid tongna bane akwai helicopter service hogo ise air ambulance is going to be launched shortly within it may takes another 1.5 months ayamba loina kai gai loire huji rims da helipad tabham semgadaba adugumba dangaire aduna Ukhrul da Senapati da nong tabadagi yagida na sagai da na ba puthorpugumba leidaine ko adugumba mayam do khoi help tongna bane Nakalamurom da Paumis na hangba wahangamagi pakhum piraduna ngarang National Highway number 37 gi Tamelong district ki Tausem police na konba kaimai da sakang da bakhulai paiba singna pochai puba truck yankhairom dagi lut tawkiba gi thaudok adu da senaba sing fagat nanaba state amasung paramilitary force sing da Chief Minister na khangan kri hairi heli service haudoba ki thoramad Chief Minister na wafama se phongdo laduna makata na hai National Highway Protection Force linkhatnaba lenga ki oiba committee semduna recruitment process semba haure tha ani ahung gi manungda notification thoknana ba honaragani haina su phongdoki unlawful activities kan khalakpani na dudi moina ikhoidagi hena power leiroi government is passenger single truck single to by the government ecogi thoni aduna just I have already ordered to have a mass combing operation along with army and the state police paramilitary forces. We will not spare any this kind of illegal things. Among the cannot action logani unlawful activities kan khalakpani na Chief Minister Nong Thoma Biriana Imphal International Airport gi lamtha ki ba Imphal More helicopter service ki helicopter adu More da nongthil pung ama makhai taba matamda yaurki hairi Taramathu Subasam Rifles ki helipad Imphal More helicopter service ki ahanba passenger tarit adu mafam adu da thunglaki helicopter aduna mafam adu yaurapa matamda Tengnopal gi SP Dr S Ibomsa Taramathu Subasam Rifles ki CEO RS Rawat yauna district police ke personnel kayana yengsin ki helicopter aduna Moredagi passenger sing amuk Imphal tamna puraki Manipur yauna India gi tongan ba case kaya Central Bureau of Investigation CBI na thigatpada matam sangbagi asoba maram Congress Party oiram le haina BJP Manipur Pradesh na maral sikre Kanchipur da laiba BJP Manipur Pradesh ki temporary office ta Paumi Singh unabada party asigi spokesperson CS Bijoy na phongdorapada center gi tongan bi issue kayada gi hauraga Manipur da thokiba issue singmaru oina ingkumjali singni mapanda kasom kholen gi SDO Dr TS Kisan amasung mahakal loinaba staff ani faraga hatkibagi case gi hauraga lisingni tarahum doida More da posting taba commando tarama thoidagi illegal drugs kaya fagat khiba mari lenana CBI na thigat khiba case house fauba loisinma ngamdana leide punamang asi Congress na lengak pairing aida CBI da khut thingjinduna leirambana waru sinama lakpa ngamdana lak lerakibane Congress na CBI da khut thingjile haibagi asoba maram haibabu ingkubjali singni tarahum doida Supreme Court of India na CBI asi Ponda laiba tenawa gumle haina phongdo kiba wafam laikrabani maramasina CBI da sina kiba case singi justice phangdana lakpaduna Manipur miyamna CBI da thamba thajaba handarakibani adubo BJP lengak lakpadagi CBI gi mapangal kangkhat pahaure justice thuna phangba hauragani loinana CBI gi director Alok Verma famdagi lokthokpa nate ma ki
Kalik Rakesh Asthanaga Karigumba Nuainadaba Khara Laibadagi Director gi Pawal Lokthokpa Khaktani Lunana CBI gi Interim Chief Nagesur Rao Mathau Masak Khangna Thabak Paikhalakani Haibagi Thajabasu Phongdoki Manipur CBI sinagre na hanu case mayam ama hojibukta koi mangna samuna tan na mathumu pang na leibasida mi mayam na kari haina ke da CBI se Manipur ro de mayai chame mayai ogdo kai gumen haina da mi se sigi marum da amal leirame level khudimukta aduk phajaba investigating agency se yam na chadaba corruption ge virus congress ki site ki thajan dana leirame lokta ki scandal LDA ke case MDS ki chauraba case former Chief Minister Animax the co accused Oribani, Chief Secretary Kaya Oribani, Simiam said Namsan Nabonabada, Nasibuk CBI and a Pivi Yadris here. Take a look on the from top to bottom Congress, the opposition party, and we matokta with the Hydra, CBI, the Lone, Chanchalaga, Masamasa, Kanabokona Lerame. Manipur State Human Rights Commission gi Siamin Khaidem Manilu Singma Tim Amana Sajiwada Leiba Manipur Central Jail gi Pibam Yeng Sinbagalunena Bandi Sing Unadana Wariwatai Sanakre Ngasi Pawmi Singalunena Satkiba Kongsat Aduda Siamin Masamangna Jail Manunda Leiba Tongan Sector Nipan Makta Sangduna Bandi Singa Amamta Oina Wari Sanaduna Makoi gi Awan Nungai Awarapa Sing Madamda Haktengna Hangkre Kongsat Asiga Mari Lenena Pawmi Singda Human Rights Commission gi Siamen Khaidem Manina Hai ngasi ge Kongsat asida jail authority na bandi singmu karamna loinari makoida pizari ba sa insang amadi atai kaya gi maramda khangma ngamle loinana bandi singi mathakta sathariba case hearing singi yamna tappa yauri ba singi marina ba singda se tharagani amadi bandi singna lairiba room singasi akai bi yauri ba sisu athuba matamda semjinnaba marina ba singda commission gi maikaidagi khangalagani hairi Amaronda Pawmi Singa Hangba Wahang Amagi Pakum Piraduna, Lissingani Tarada, Fayeng the Tokiba, Laiboktiba Taudo Amada, Mama Masa, Lakidabagi Matangda, Hausik Fauba, Polisna, Asuma Wail Purapangam Driba Asigi Matangda, Kamisan Pawana, Kies Asi, Konsinmangam Drabasu, Marinaba Singna, Akanaba Miang Sangadabani, Tangai Fadrabadi case Adugi Iowa Fauba, Singadabani Haiki. Aquina Maruina Yangadoripsi. Trial to the Nachaya Hum Hena Leba, Adu Masindo, Sarkar da Marilina Authority da Musum Korta, Equina recommendation Pigani. Lori Visi, Quake Human Rights Commission, State Human Rights Commissioner, Logadarisi, Chahi Amagi Manung the Tokpa Todo Ogedaba. I could give provision the Yam Sang Neoriaba. Nasi the Ragas Harakadrido, Nasiki Chahi Amagi Manung da Tokpo Ogedaba. Aduga 2010 you were in Hosaharido. Ten gi oibanina Human Rights Commission gi sakti gi wangmata oiba Manipur Lengang na Edet College Tara full-fledged college oiragani haina laukthokraba matungda college tarungna Ohen Kraga Southeast Manipur College Komla Thabi More College yauna nupi singtagi oiba SK Women College amasung Waikhom Mani Girls College po lokhat pidabagi mayukta waknifam sathakre waknifam adu for government Added College Thesis Association Sinduna Nambol Sabal Lekai Community Hall da Satakibani. Association adugi member amana sahini purom hena mahiru singidamakta kathoktu na mahima sing takpi tambiri adubo asukwi na wana khanglaba khaktanatana ozaw ibagi thabaktagi pothaba matam yoksilakle. Manipur Lengaki Maike the Gilaliba Nabibatara Manga Fabagi Manunda full-fledged college Ohen Nabatabak Paikat Trabadi, December Thada Pangto Kadriba College Singi semester exam da College Marig Oza Sing Saruk Yaroi Haina Fongdoki. Akoina bangasi phamjari baje angtadi tabiyu mai puning da amuk tangdi khandai biraga verification haidan thamami bise loira phawbada ma kai dora leiri bage sidani akoina ngachi ngaijari bise chendo yamna chauna laktar gi isaju yamna semningba mayam ama ningba thungda kaya ama hogre hogi baga loina nang hujiksu akoi s bar washalaka dore si phawsida akoi adum lelaga leiro haibda amuk tangdi tabiyu haibase aina angamba lebagi angamba su oiriba ming oina panjarabe de siri biren angtadi tabiyu December gi tang manga dagi haugadoriba BA first semester amati fifth semester gi exam sing sisu aikoi yaugdaba haiba phirep lawjar ani Karigum Hiram Amata Manipur the Kauriba Banna Maram Oiraga
ꯃꯄꯨꯡ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯉꯁꯤ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯐꯝ ꯑꯃꯗ ꯈꯣꯏꯖꯨꯃꯥꯟ ꯂꯧꯃꯤ ꯂꯨꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi gi pauming unaba du saru ya ki balawmi amana fongdor pada van natraga zenen stride maram oidaga lawmi singna marketa kaithela yonanaba hekluba manama sing asi yondaba maram oidaga patpa pumba kaya thokpa asina lawmi singda haininga litan awabang mathakta awaba mai unahali maram asina ban stride matamda lawmi singde komthok piu haiki mangna makhata na hai Khoizumanda Ladiba Infal Kenelasi Matau Taudabana Maram Oidaga Laumi Singna Lau Singubada Chai Kudingi Sing Pangdabagi Awaba Mayuknari Maramasina Marinaba Singna Yang Simbi Amadi Kanagomba Lanai Luf Natraga Lup Singna Khoizumanda Masagi Kananaba Yenglaga Laumi Singda Oidaba Kaya Haiduna Sanglakpa Organization Kudimak Khoizumanda Sangbatingle Haiki Ayudin Warpadagi Tokpa Laina the Gingak Tonaba, Numit Palon Ngasi, Tawal da Su Pangtokre, Tauromasi, District Health Society Tawal Sindana District Asigi, Chief Medical Officer Office Ki Conference Holder Pangtokibane. Tauromadi Wangang Kiba Singna, Mioibak Sang the Ayudin Gimaru Oiba Kayagi, Maramda Sugai the Fongtuknaki, Ayudin Warpana, Tamti Balaina Kaya, Nahali, Sahi Nauriba Angang Sing, Inkalakliba Singamadi, Miron Minupi Sing the Ayudin Yanamaru Oiba, Posangamane. Ayudin Warpan Angang Sing Soinai ni Wina Pokwanba, Soinai Raga Pokpa, Kau Pombagi Laina Si Ayudin Wapataki Tokale, Tauramaduki Sarukama Oina, DHS Taubalgi Maikaidagi, Akangai Singna, Matau Karamna, Tumda Ayudin Yaubagi, Sanging Tawadagi Haiba, Utkibagulana, Asa Singda, Asiguma Sanging Taunanaba, Kutlai Singsu, Yantoki. NCD Cell Sandilna United College Sandil Anina Kusanaduna Sindunangase College Asida Breast Cancer Awareness Camp Amapang Tokre. Camp Madu the NCD District Nodal Officer Dr. Gilbert Sumpiamade National Program of Palliative Care District Nodal Officer Dr. Manoranjan Laifrakpamna Detection of Breast Cancer Madi Annual Screening by Mammography above 35 years of age haiba asida wangangki ngasuki ke maduda college adugi mairu singamadi staff singna saruyaki Manipur Central Jail Sajiwada Lairiba Fadok Singda Hepatitis C gi screening tawbagi kema mapang thokre kemadu Community Network for Empowerment Nabavina Diagnostics Nirvana Foundation amasung Manipur Central Jail Sajiwaga Kusam Naduna Satakibane Kemadu Marwina Fadok Singda Karigumba Hepatitis C gi Mahik Sian Mayaurabadi Kongi Lema Lying Nabagi Namakta Pangtokibane Vase of Amik 2018 gi Bisnupur Center gi oina screening amasung preliminary round lakliban na bimatara mathoy masung tara mangada center asig office namadi Tawbokfi Community Hall da pangtholakani haina Amik Bisnupur Center gi Chirolama da khangalakli Base of Amik 2018 asida saru yaningba saisakpa masung saisakpi singna nabema amadagi nipan fabagi manungda form loba masung pisilapa yagani haina su Sirola Sinamaka tarakli Kaksin Kaithilgi Mayolda Faudun Sieliba Sengmai Turelgi Matak Ladiba Kaksin Kaithil Tongasi Sai Kayagi Mamangdagi Semjin Bidabana Kodong Tiba Topa Yabagi Pibam the Lady Tongi Na Yerki Kong Lambi Saruk the Ladiba Concrete Plate Singsu Akai to Yaure Pibam Sadraba Tong Asi Laleba Nabimatara Fabagi Manungda Semjin Bahonanaba Zananeta Irabot Ningsing Loop Kaksingna Thadorapa Sirulamana Sarkari Puning Sing Selakli Hausi matang swaida break matalau jage break matungda nong thombam tamphai bema misiga marilena sem kiba JC na ngasidagi uripok maikai matam kaktana ban kauragani haina lauk thoki bagi pau amadi manipur bas malinga tonga tonga I pau sing pudana laksage impact news po meng ta de lebiyo break matunga taran okseri hausi makhada ba pauda
लेखिद्रबी नोंथोमम तंफा इबी ममिसी ग मरिलेन सेम खिबा JC ना लेखिद्रबी की हक्सांग अपोपीदा सिनद्रिबा मखै ngasidag uripok maikai matam kaktana ban kauragani hana lauthokre loinana JC in connection with the suspicious death of Maisnam Ongbi and Tampa ibi mana uripok lai khurem bi mapadagi rims hygiene ba mapa fawba lambi thingbagi asat ok sing sauna akai ba pikre pawmisna wanga laduna JC asik convener RK Pusparani na lekhidраби gi Pusparani na haikibada lekhidраби gi haksang ase mahaki apopida sinabi haina taknaduna lakpada DC na thawa sadana lei haina nungnang ba phongdorki lekhidраби gi haksang apopida sinaba galunena mara leiba mapureba amadi manepo pu faduna athuba matamda maileba sing authority na issue asi loisina ba honabi haina su phongdoki Manem boy na di angang se asmai ngaw bani kho bani hai bagi pose lak pose media da kari da mathang pau che da kai da tawle se khoi nungai da de maram de kai no ngawe hai bagi magi yengi ba gi da gi guli sari gi praman chap chaba pi bi bor ga de khoi su kai de adu su amta phang da na moi na du taw do khoi nungai da de na akhoi na ngarang de gi tak na jarai se hakchang se mama na lokja ge khoi je si ga tawra ga lokja ge mana laining dra ba nungai ta da lai ma pham adu da khoi se Poloi ning de haidana masigi protest satnabani yam na tangba pawma oina khongsa tarani thoi panba sei tare khakta ngari ba lausangbam princeton na limka of record ki asa tauri imphal west ki manungsa na kwakaithil moirangpure da leiba lausangbam kiran kumar amasung lausangbam ongbi malem thoi amata poksa masanupa princeton khongsa tarani thoi galonena polakhe hauji fabu oina princeton khongsa tarani thoi panjarabaso sathok sasin tawbada nungai taba amata leite doctor na kariguma makhalamadagia asoibe leite haibagi wafum su thamlakli haina princeton gi apopa kiran kumar thamlakli manipur press club ta pawmis unabada lausangbam kiran kumar na mahaki masagi khongsa tarani thoi panba asimak yam angpa ama oire limka vuga recorda maki masanupa princeton Amazing Kids category da sanba ngamgani haibagi thajaba lei haina su Kiran Kumar na phongdoki aigi isanupa je magi khongsa je mayam manga pamdo magi kaisumta soiba yaudabida magi khongsa taru pale masi mayam ga kitang thoidopa khoigi amazing oiba limka bu record chanbagi yabagi condition da leiba mayam na su mateng mayam pangbi aduga hoi si koi honorable MLA thanga kendra gi tamoro bindor na su mateng mayam am pangbi targumba kai gumba akoi loi haijare doctor gumba da asoiba kasumta kaiba leite masi amazing amani na doctor na haijare numitari nisum na satagada ba life skill education kema mangasi khangabok high secondary school khangabok ta haudokre kemadu Nehru Yuva Kendra Thawban sinduna pangthopani kemasina mairu singna tungda thengnarakada singnaba kayadagi ngakthopang ngamna pandamda sinmani Khadi and Village Industries Board Manipurna plastic polythene thengnaba masigi mahut sinnaba upai sing carry bag saba chapu saba handicraft pisa lonsa amasung haying khoi yokpa yauna tongan ba hiram singda training piduna state asida lairiba mipung khudimakda income generate tawnana honari haina board asigi vice chairman Yumna Nilamani na phongdorakli Kadil Village Industries Board na sponsor tawda na kangsup siru da pangthokiba nomigi oiba beekeeping program gi thauramda Nilamani na makhata na hai state asida lairiba mipung khudimakna asigumba khudong saba singa se lauduna isagi oiba sinpham amadi income laiba misak amamam oina bagi tanja adu laumina se Manipur leba mipung khudibakta thabak pinaba suba nomba kanaba amasung sel thumgi phibam phaba state ama ohenabagi pandamda department na paikal leba thabak thoram singa sigi manungda haing kho yokpa haibasisu seba tawbada wadaba ningtina income generate tawba yaba pambi singba mahi marong sumba palanba amasung environment ki phibam fagatnaba sinpham amani saina phongdoke Kanagumba imung amada koi upu manga ningtina yokpa ngambiraba madudagi lakpa income masina imung manung pubada natana imung aduda lairiba mai masing tamdariba adugi post graduation hawbagi magi kenosia thoklambi se koisna adum pubungam aikoi gi indigenous koina lejarba tapuse
ngasi mangsalamliba si scheme ase galaduna yamna modern weba institute ama wenanam gi damakta Kaksing district ki manung da leba thongjawda pottery training cum production center ekoi adugi DPR CM saba ekoi yam kan honari Kaksing da handicraft training cum production center asing ba ekoi tamona honari Manipur Baptist Convention MBC के हाफ यार्ड एजुकेटिव काउंसिल अक्टोबर 13 दा पांगथोल करि तरुम अदो खोदोंग सादब खरति के मतम कक्तन येथोकले हाइना सियरलमन खंगलकले हौगिब सेलिसिंग 15 की अगस्त तांग अहुमदा इंडिया गवर्नमेंट अमसुंग NSNIM अनि के मरक्ता साइन तौनखिबा नागा फ्रेमवर्क एग्रीमेंट के मरिलेनना अक्टोबर 13 मादे पांगथोकदरिबा अक्टोबर मास रैली 2018 माई पांगना पांगथोकनबगिदमक्ता सेम साबा लोइरे हाइना UCM के प्रेसिडेंट सुनील करान फोंगदोरकले ngasi United Committee Manipur UCM के लमफेन लेबा ऑफिस दा पांगथोकिबा पाउमिस उनबमदा सुनील कराम मखाताना हाई खोंगसद असि मणिपुर की ngमखै अमदि अपुनबगी सक्तम कन्नबने सेट असिद खुंदामिनरिबा कनागुम्बा कांगलुप अमतगी मायुक्ता पांगथोप नते खोंगसद असि अक्टोबर की अयुपुंग अक्टोबर 13 की अयुपुंग 10 मखाई ताबा मतमदा तिदिम ग्राउंड दगी सटपा होगनी मरमसिना स्टेट असिद खुंदामिनरिबा फुरुप खुदिमकना अमत ओइना सर यामिनदुना अपुनम मणिपुर अमगिदमक अमसुंग स्टेट असिगी टेरिटोरियल इंटीग्रिटी की दमक सब साब वारिब अदो लौमिनसी हाइकी चटकदरिबा रिली असिदा कनागुम्बा कांगलोप फुरुप अमककी अगेंस्ट दा चटकदबा रिली नते अकोई पुन हिंगमिनसी अकोई पुन चौखटमिनसी अकोई अमतनी हाइबा अदुगुम्बा पाउजेल पुबा मियामगी खोंचट अमसुंग मिफम अदुना नुमित असिदा मणिपुर खुंदामिनरिबा फुरुप कांगलोप पुनमक सुना मणिपुर कननबगी अदुगुम्बा फिरेब अमकक्सु लौजगनी हारिबा नुमित असिदा 2001 दा जून 19 दा थोकिबगी मियामगी पिरेइबा रेस्पॉन्स दो मदुदगी तादना हंदकसु मणिपुर की मियाम पुनमना मणिपुर कन्ननब खोंचत असिदा सपोर्ट तौबिरई रैली असि मपुंग पाना पांगथोननो सेम साबा लोइ जरे हाइबसिमा अपील तौजरी अक्टोबर मास रैली मेरा खोंचत असिदा लमदम सिदा लेबेरिबा मियाम खुबना सरुक यादुना लैरिबा जाति कांगलुप खाइदबी राजनीति की खेनब थमदबा सिंफम खुदिमक्ता लेबेरिबा पुनमंगना रैली असिदा सरुक याबियु हाइबसिमा अपील तौजरी UCM की अक्टोबर 13 रैली दा पासोई तुलियाम सेंचुरी क्लब इथाई मॉडर्न सिविलाइजेशन क्लब सोशल यंग क्लब कवा यूनाइटेड गोलापति हाता डेवलपमेंट काउंसिल ब्राइट स्टार यूनियन कैराव ऑल मणिपुर पांगल फार्मर्स डेवलपमेंट ऑर्गेनाइजेशन मोइजिंग खोंगकोक डेवलपमेंट कमिटी लैंगोजिल Real Education Development Organization, All Lilong Farms Association, Youths of Kanglei Park, Thongzu, Oriental Social Association, Hyanglam Wavagai Masung, Social Welfare Club Hyanglam, International Peace and Social Advancement, IPSA, Young Socio-Cultural Union, Iramdamgi Inat Yokat Loop, Progressive Youth Development Association, Takilamam Leikai Youth Club, All Andro Magic Drivers and Owners Association, Local Youth Development Association, Thangmeba United Club TUC, Shingmerong Social Welfare Association, Manipur Central Youth Club na Sawatuna, Saruk Yagani Haina, Tongan ba Serul Singda Kangalakli. North East India Development Party NEIDP की Imphal West District Office nga si Sangakre. Makhatana Thawal, Kaksing Kangpopi, Ferzol Singba Tongan ba District Singda, Party as Office Sing Hangdolagani Haina, Party as Manipur State President, Daukomang Kong Sign Fongdokre. Nauria Pakanlakpa Assembly Constituency Manungsan Laiba, Malom Kaitil Manakta Laiba Imphal West District Office Adu, Hangdopaki Thoramga, Mari Lenina AC Adugi, Manungsan Laiba, Uzwala Yosnagi Makada, Beneficiary Sing the LPG connection Yauna, Cylinder Masung Stop Sing Yantoke. Thoramadra Saru Yakiba, NEIDP Manipur State की Vice President Oriba, O Malisna, Party as in Lamdamasig Sakut Taurangi Damakta, Kanduna Lay, Amaga Hundo Honjin Tobagi, Chanabi Adu Party Asida, Laiti Haiki. Its main objective is to self-reliance with a view to give 20 years of party visionary written in the booklet spread out in the whole Northeast Indian states. अखोई वाखलोंदी माना तवी माना दा तवी अदना अखोई निंगदोम पोमदना मददा अखोई पुनबगी वाखलो लेते मरमदी अखोई न तवदो थौदांग से अतुकी मतिक याम
मणिपुर की गवर्नर ओरंबा डॉक्टर सिविंदर सिंह सिद्धूना इखंखोंग लेखिदबदा मणिपुर चीफ मिनिस्टर नोंगथुम बिरेना अवाब फोंदोरकली चीफ मिनिस्टर अवाब फोंदोकपगा लोनेना सिद्धूना लेखिदबदा स्टेट असि यामना मरु ओइबा मरुप अमा मांगजबनिसु हाइरकली इंडिया की तोंगान तोंगान मफम सिंगदंगसी अमुक्तदा एमआई स्टोर चात्रुक हांगदोक्तुना गिनीस वर्ल्ड रिकॉर्ड अटेम्प्ट तौखरे एमआई स्टोर चात्रुक असि मनुंगदा मणिपुरदा स्टोर तरुक याउरी मसिगी मनुंगदा न्यू सेकुन रोड पुराना राजबारीदा एमएस डायरेक्ट इंटरप्राइजेस ना निमित युंग मपुंग तारानिथुई सबसाना एमआई स्टोर अमा हांगदोखी एमआई स्टोर असिदा Xiaomi MI गी मोबाइल फोन अमसुंग टेलीविजन सिंगबा तोंगान तोंगानबा इलेक्ट्रॉनिक की ओइबा पोचै कयासु फंगनगदौरी मणिपुर अहानबो ओइना मणिपुर यूनिवर्सिटी की मखादा नेलिता पीजी कोर्स MSc IT हांगदोकले मसिना माहिरु सिंगना चाहि ओम संगना MCA तमलम अदु सही अनि खक्तदा MSc इंफॉर्मेशन टेक्नोलॉजी तौदुना सही अम कनम ngamlagani हाइना नेशनल इंस्टीट्यूट ऑफ इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी इम्फाल थादोरपा सेरुलामना खंगलकले होटल याइफबगी नन बेस अमसुंग POVS की तोंगान तोंगानबा रेस्टोरेंट अनिंगसी MG एवेन्यू द लाइबा होटल असिदा लमलाई असेंबली कंस्टिट्युएंसी की MLA खेत्रमीम बिरेन हांगदोखरे रेस्टोरेंट हांगदोबगी थरोमदा MLA KSS बिरेन फोंगदोकिबदा होटल याइफबा असि सेंदोंग खकी थीदुना मियामदा कानबा पिनबगी पानमदा लिंखत खिबनी सेंदोंग थीदना होटल लिंखतपना मपाल लमदगी लाकपा गेस्ट सिंगदा लैफम साफम की खुदोंग साब पीबद नतना स्टेट असि की थबक फंगदबा नहारुल कया थबक पीरिबनि हाइनसु फोंगदोकी एल मनी गौर संगीत अकादमी 11GS ना सिंधन ngarang go green sep nesa amadi mob justice haiba thimda thawbal wangkhim gi pauna memorial arts and rural development services hold the pangthoki ba district level painting competition da makomathang takraba sinangasi manamatham singenthokre haina el mani gauda sangeet academy 11GS ki chairwoman khanglakli KVK विष्णुपुर की एग्रोनॉमी दा सब्जेक्ट मैटर स्पेशलिस्ट ओरिबी डॉक्टर सकएन सरोखाइबम एन आनंदो सिंह अमसुंग एल नबचंद्रना राजस्थान की उदयपुर दा लैबा MPAUTA दा UT दा पांगथोकपा कुनमाथोई सुबा वेनियल नेशनल सिम्पोजियम दा ख्वाइदगी फबा रिसर्च पेपर पुथोकपगी मना पिरकले मना अदु थासी कुनमरी दगी कुंतरक फाबा पांगथोकिबा सिम्पोजियम अदुदा इफेक्ट ऑफ लाइमिंग प्लांटिंग टाइम एंड डिलेस ऑन सिस्टम प्रोडक्टिविटी प्रॉफिटेबिलिटी एंड रिसोर्स हाइबा हिरमदा नॉर्थ ईस्ट इंडिया हारिबा रिसर्च पेपर अमा पुथोक्तुना पाखीदमक्तने हारी लाली मनिंगोल साकोबा मदी मई कुमई दिवाली ग मरी लेना इम्फाल ईस्ट डिस्ट्रिक्ट के मनुंग सलीबा साबुंग खोक्ता लगाव खावबदा अथिंग थामले हाइना यूथ एंड स्टूडेंट्स वेलफेयर क्लब के चेयरमैन हाइरी लोइना अथिंग बासिदा पुलिस स्टेशन अमसुंग CSO सिंगना मतेंग पांबी हाइनसु पावसिन मखतारी इंटरनेशनल हैंडीकैप वेलफेयर मिशन मणिपुर के सही कुलुमदई मपुंग फारक थौरमगा मरी लेना तरिसुबा खोंद्राम अंगौ मेमोरियल ब्रेवरी इंसेंटिव अवार्ड 2008 लांथोखरे मोइदांग पोक्ता लेबा मिशन असि हेड ऑफिस थौरम अदु पांगथोखिबनी अवार्ड असि हक्सांगी फिबम साद्रबा मियोय अमना खंगना मसाना याजना मपुनसि सुप कथोपगा लोनेना खोंदा मिनरिबा नुपा नत्रगा नुपी अदुदा मखोइना लौरिबा थौदांग अदुबा इकाई कोनबा उत्पु ओइना सही खुदिंगी पीबनी हाइरी मना सिदा सेल ओइना लुपा लिसिंग तरा अमदी साइटेशन ग लोनेना स्वाल अमसु यावरी हाइरी सही असिगी ओइना नुपा यावना पुना मियोय मंगादा अवार्ड असि खुसिनखरे
पोकपदगी लोकोमोटो डिसेबिलिटी ओइरबा लोइतांग लेकिन थबिदगी एस इनाउबी सिंगा मसानुपा चै 13 खक्ता ngairiba एस रविकांतदा लायंस क्लब ऑफ इम्फाल सिटीना स्पेक्टेकल डोनेट तौखरे स्पेक्टेकल अदु लायन इंटरनेशनल गी साइड फर्स्ट प्रोग्राम गी मखादा खुसिनखिबने हाइरे लोनेना लायंस क्लब ऑफ इम्फाल सिटीना मखाताना असिगुंबा प्रोग्राम असि सथगी गनि सु हाइरे हौजिक सानबगी पाव कोकी स्टूडेंट्स ऑर्गेनाइजेशन केस ओ इम्फाल ब्रांच न सिदना थास के तरा मापन के थांगबन के थाव ग्राउंड दा सतरक इम्फाल एमी वेंग सवांग गोलसे 2018 ngasi lotion kre ngasi aruiba numit asida nupi gi volleyball masana da 7 mr na khongsai beng bo maiti ba piduna winner oikre nupa gi volleyball final dana catholic bank na tyc bo maiti ba pikre amuram da nupa gi football masana gi final da komrem na khongsai beng bo maiti ba piduna tournament asigi mapu oikre ngasi gi lotion ba gi thoram asida social welfare minister nemsa kipzen na sibgis oiduna manamatam kayasu yantoki hauji arubada mariba paumana Nagamapal CRP bomb attack to Senai Haiba National Identity Protection Council NIPCO gi president yauna mioi tarok nongmai ge konan Imphal West police na fagat kre Imphal Moriamus Imphal Tamelong Paiga da Manipur Heli Service ngasi ayok Imphal International Airport tagi Si Minister Nongthoma Biren Hogokre Manipur ki yauna India ki tongan tongan ba case kaya CBI ne thikat pada matam sangbag asoba maram Congress party na khud tingjin badagi oiram le haina BJP Madhya Pradesh na maral sikre Manipur State Human Rights Commission ki chairman Khaidim Maninu Singba team amana Sajiwa jail la leiba Manipur Central Jail gi fibam yengsin kre amadi bandi sing unaduna wari watai sanakre Amasung verification loiraba edit college maribo November 3 fabagi manungda full fledged government college uhen biyo haina 4 government edit college pieces association na taksilakli